ngasidi ibai gi manakta lae aduga pali mathakta injang napi am thar leiram bai tar adu mai manakta laaga sum kai no thari je na hate sum jing na je tilou ga khubo jo ami to namit chumem changjale ko khoi ise kano tawre to ise sing chai de tawle je tilou ga jong lo de tilou manakta chantuk ka thare marakta na phadigo na thai to khoi ibai ge ise sing chai si ibai kai no thai jibo thudokpa keno to buna te yung gi sum khra ano to naman tilhaw gumba tilhaw muru so bodo adu ni akhoi makasa ya batilhaw khara mate khara sum thabani se ya sahi ri dum chao dum ko na ni ko adum sahi ma gi akhoi na phajana keno to ga di sahi gi dum ko nai tilhaw ka do ga thai kai no hangam kai ka thaw ka hangam su thai hangam si lo sala hangam na sona kan da sum so kan dum jam thar ni sum masi khara sum napane Okey, sini ngah farm oi dulu sini. Sini ngah ni. Ngah, saya cuma nak kau ini lah kita. Sini ngah kan thad beri kau itu. Ngah si idea sobu di nanti. Kau gi rau, kau gi ini jual si ayah ngah. Jadi aku pa di sini pun kami ya soalnya kan gi gom sida. Asal kan awang tu lagi di kau. Awang dah ada soalnya muk tangdur kedua ini. Soalnya kan satu tangdur kedua. Kita hari singa si. Lain apa iliang besi nuai tu dan kami ya. Isi nanti bisa apa sih sih? Tahu ni. Ha. Sigi nanti gini ayuk ki kinogi mungdawai donggi. Saya untuk kita macam apa begini na. Kerana kita tahu bah, kerana kangjalakan apa sih? Sing kangnya yang thuna tu nam apa sih fatta bah. Sing saya beli apa dah. Nah, tu thada bah, tu ke pali matak tu kena oi bahaya tar hinjang nabi tha bahaya tar aku ibai gigi tu. Sem aku iba kai kazi ni yang pasal yang cak tu thari ibai gigi. Yang pasal tu bahaya tar ngah farm matak tu ko cinau jum. Yang pasal ngah tu tu. Isi ibai ga tilou isi kata nanti bu thari yang tha kerja ni. Sanam ni tha ada ibai sih. Sanam si mati kita thai sanam di pati ya. Kena sebasi sanam di sebasi nak khandre. Yang pati mapan di koi maru pawang pisang ko. Kan kadang nyam hendak thade. Cinjak tu mipan tang dawa hai tar ni cinjak tu mipan tang dawa yang pai hai di mipan tang macam kana dawa hai tar mipan tang dana lagi yang pau hai tar si pali matka cuma na thar ga si dikai ga dum pona hai tar iba je kan jo hai government employee jo hai do tar ga jo employee jo hai tar ga jo sai kai hai tar khoi gi mana masing gi vegetable gi item gi ji dum thar kan la kai tar si na jang kan hona video tu ye tilou je si chona machine ka am oi kan plap apun me da ye aku bu de oi de lising ani hu mu ki jang oi ga dra ba Jang jual. lising da mu ki jang oi ne hai yo je hai ba jing de hai tar ko Ni aku mungkin jang pada ni. son mamang sai lom du ju hangam chaba matam loisal le an hai akoi ibai na to akoi ise na muk awangi sai ta muk to ga phadigom akuppa macha hai tar ko sisu thari du ise sigi sai je ka mai to ga Kobi je mai mapam dagi lo ko kobi je na kona thaba ni sina han phagre. Aduga dom dagi kobi macha do. Aduduna kaikhen dagi lerak pa. Har ha dem da ha pa na te har hapte ba. Sina khagre kamjan na lagi Sidi hayang si thuang ma cha du ju yam thuna mun du oi ka du Oi doin. hadi ha bu du di kallag lai bne bodum Har hapadi hangam jungaire kobi jungaire thong badam hawbagi keno je chang je dum wa leba. ayo matai ji dana mo sampra komra ju thari ko chinau jing hayang haira ju kwai maru oi bni na tu si sampra komra ka lon thari adu ji simana nya na bi tha bin kai phau ke thomoi ju nuai ba phau ka mai to ge ba
ꯁꯨꯝ ꯌꯨꯝꯒꯤ ꯊꯥꯖꯕꯁꯤꯅꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯟꯅꯗꯤ ꯊꯥꯐꯝꯁꯦ ꯀꯌꯥ ꯂꯩꯇꯦꯕ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯈꯔ ꯆꯥꯎꯒꯟꯕꯅꯤ나 ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯤꯡꯕꯜꯁꯦ ꯀꯣꯏꯈꯠꯄꯗꯒꯤ ꯄꯣꯠꯁꯨ ꯈꯔ ꯊꯥꯔꯒ ꯆꯥꯕ ꯐꯪꯉꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯥꯕꯗꯁꯨ ꯅꯠꯇꯅ ꯃꯤꯉꯣꯟꯗꯁꯨ ꯑꯗꯨꯝ ꯌꯣꯟꯕ ꯉꯝꯃꯦ ꯑꯗꯣ ꯍꯥꯏꯗꯤ ꯔꯤꯡꯕꯟꯗꯕꯨ ꯊꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯁꯨ ꯆꯥꯔꯅꯤ ꯑꯗꯒꯤꯗꯤ ꯌꯣꯟꯁꯨ ꯌꯣꯟꯕꯒꯤ ꯈꯨꯗꯣꯡ ꯆꯥꯕꯗꯨꯁꯨ ꯐꯪꯉꯦꯅ ꯍꯥꯏꯕꯅꯦ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯨ ꯃꯁꯣꯟ ꯑꯋꯥꯡꯒꯤ ꯁꯥꯏꯠꯁꯤꯁꯨ ꯄꯥꯠ ꯉꯥꯛꯇꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯠꯀꯤ ꯖꯒꯥ ꯉꯥꯛꯇꯅꯤ ꯑꯗꯩ ꯏꯁꯤꯠ ꯁꯤꯠꯄꯁꯨ ꯌꯥꯎꯔꯤ ꯉꯥ ꯐꯥꯝ ꯇꯧꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯏꯕꯥꯏꯒꯤ ꯏꯆꯦꯒꯁꯦ ꯍꯣꯠꯅꯖꯕꯁꯨ ꯌꯥꯝ ꯀꯟꯕꯅꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯥ ꯃꯁꯤꯡ ꯀꯩꯀꯥꯁꯤꯡꯗꯁꯨ ꯅꯠꯇꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯩꯗ ꯂꯩꯀꯥꯏꯗ ꯀꯩꯗ ꯑꯗꯨꯝ ꯊꯣꯛꯑꯒ ꯈꯨꯟꯖꯥꯁꯤꯡꯒ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯀꯩꯀꯥꯁꯤꯡꯗꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖ ꯂꯩꯔꯝꯃꯦ ꯃꯐꯝꯁꯦ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗꯨ ꯁꯨꯝ ꯅꯝꯃꯒꯦ ꯉꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯨꯝ ꯅꯝꯖꯕꯅꯦ ꯑꯗꯨꯒ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯟꯁꯤꯡꯁꯦ ꯑꯗꯨꯃꯛ ꯉꯥꯛꯑꯀꯥꯟꯗ ꯆꯠꯍꯟꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯂꯝꯕꯨ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯏꯕꯥꯏꯁꯨ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯤꯅ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯁꯥꯏꯠ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯇꯤꯜꯍꯧ ꯑꯁꯦꯡꯕꯗꯨꯁꯨ ꯊꯥꯔꯤ ꯏꯆꯦꯅ ꯃꯩꯇꯩ ꯇꯤꯜꯍꯧꯁꯦ ꯐꯖꯅ ꯌꯦꯡꯉꯣ ꯏꯆꯦ ꯑꯗꯨꯅ ꯀꯩ ꯍꯋꯥꯏ ꯃꯈꯜꯅꯣ ꯁꯤꯅ ꯔꯖꯃꯥ ꯔꯖꯃꯥꯁꯤꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯕ ꯍꯋꯥꯏ ꯃꯈꯜ ꯑꯃꯈꯛꯅꯤ ꯁꯤꯗ ꯀꯩꯅꯣꯁꯨ ꯊꯥꯔꯦ ꯐꯗꯤꯒꯣꯝꯁꯦ ꯁꯤ ꯑꯄꯤꯛꯄꯁꯦ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯏꯆꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯕꯗꯨ ꯀꯩꯁꯨ ꯍꯥꯎꯇꯕꯅꯦꯕ ꯐꯗꯤꯒꯣꯝ ꯌꯦꯡꯉꯣ ꯁꯤ ꯃꯔꯨ ꯌꯥꯝ ꯊꯤ ꯑꯀꯨꯞꯄꯤꯗꯨꯅꯦ ꯍꯥꯎꯅꯤ ꯑꯗꯣ ꯔꯖꯃꯥꯁꯦ ꯔꯖꯃꯥꯁꯦ ꯐꯖꯅ ꯏꯁꯤꯡ ꯆꯥꯏ ꯅꯨꯡꯇꯤꯒꯤ ꯆꯥꯏꯔꯤꯅꯤꯅꯦ ꯏꯆꯦꯀꯣ ꯅꯨꯡꯇꯤꯒꯤ ꯆꯥꯏꯔꯤꯅꯦ ꯑꯌꯨꯛꯀ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯃꯊꯪꯗꯅ ꯁꯤꯅ ꯃꯩꯇꯩ ꯆꯅꯝ ꯑꯃꯨꯛ ꯂꯥꯛꯑꯦ ꯆꯅꯝꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯍꯥꯟꯕ ꯊꯥꯕ ꯁꯣꯝꯗ ꯃꯇꯦꯛ ꯈꯔ ꯌꯥꯎꯔꯤꯁꯤꯗꯤ ꯈꯔ ꯐꯩ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯦꯛꯁꯤꯃ ꯀꯌꯥ ꯐꯠꯇ꯭ꯔꯦ ꯑꯗꯨ ꯆꯅꯝꯗꯤ ꯑꯣꯏꯇꯥꯔꯒꯁꯨ ꯈꯔ ꯉꯟꯅ ꯊꯥꯕꯅ ꯈꯔ ꯐꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯦꯛꯁꯤꯅ ꯑꯃꯨꯛ ꯑꯍꯥꯟꯕ ꯊꯥꯕ ꯁꯣꯝꯒꯤ ꯃꯇꯦꯛꯇꯨ ꯑꯃꯨꯛ ꯈꯔ ꯐꯩ ꯏꯕꯥꯏ ꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯤꯁꯨ ꯁꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯟꯕ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯗꯤ ꯄꯥꯜꯂꯦꯀꯣ ꯑꯍꯥꯟꯕ ꯄꯥꯟꯕ ꯌꯣꯡꯆꯥꯛ ꯑꯣ ꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯟꯕ ꯌꯣꯡꯆꯥꯛꯅꯦ ꯐꯖꯔꯦ ꯁꯤ ꯌꯣꯡꯆꯥꯛꯁꯨ ꯄꯥꯜꯂꯦ ꯂꯝꯕꯨ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯔꯤꯡꯕꯟꯁꯤꯁꯨ ꯌꯥꯝ ꯆꯥꯎꯋꯤ ꯁꯤ ꯏꯕꯥꯏ ꯂꯧ ꯁꯪꯉꯝ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯁꯪꯉꯝ 3 ꯆꯥꯡꯅꯦ ꯁꯤ ꯍꯪꯒꯥꯝꯁꯤꯗꯤ ꯏꯕꯥꯏ ꯃꯀꯥ ꯐꯅꯌꯥꯝ ꯍꯦꯛꯈꯤꯕ ꯃꯥꯜꯂꯦꯀꯣ ꯍꯦꯛꯑꯦ ꯃꯤꯉꯣꯟꯗꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯆꯥꯏ ꯍꯪꯒꯥꯝꯁꯤꯁꯨ ꯊꯥꯕꯗ ꯌꯥꯝꯅ ꯍꯪꯒꯥꯝꯁꯦ ꯍꯥꯔ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯃꯣꯜꯂꯦ ꯍꯥꯎꯔꯦ ꯍꯪꯒꯥꯝ ꯍꯥꯔ ꯑꯝꯇ ꯍꯥꯞꯇꯦ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤ ꯏꯆꯦꯒꯤ ꯌꯦꯟꯁꯦ ꯑꯗꯨꯅ ꯍꯪꯒꯥꯝꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕ ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯅꯝꯕꯅ ꯃꯥꯔꯀꯦꯠꯇ ꯀꯩꯗ ꯌꯣꯜꯂꯤꯁꯦ ꯑꯅꯝꯕꯅ ꯍꯥꯔ ꯍꯥꯞꯄꯅꯤꯅ ꯉꯁꯥꯏꯒꯤ ꯆꯥꯕꯗ ꯍꯥꯎꯇꯕ ꯍꯥꯏꯗꯤ ꯍꯪꯒꯥꯝꯒꯤ ꯃꯍꯥꯎꯗꯨ ꯐꯪꯗꯕꯁꯨ ꯌꯥꯎꯔꯤꯗꯅ ꯑꯗꯣ ꯁꯤꯗꯗꯤ ꯏꯆꯦꯒ ꯏꯕꯥꯏꯒ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯍꯥꯏꯇꯥꯔꯦ ꯚꯦꯖꯤꯇꯦꯕꯜꯒꯤ ꯑꯥꯏꯇꯦꯝꯈꯩꯁꯦ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯗꯅ ꯏꯁꯥꯅ ꯁꯨꯖꯔ ꯅꯣꯝꯖꯔꯒ ꯍꯥꯏꯗꯤ ꯑꯗꯨꯃꯛ ꯆꯥꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯥꯎ ꯂꯩꯗꯨꯒꯤ ꯀꯤꯆꯟ ꯉꯥꯛꯇꯅꯤ ꯑꯥꯏꯇꯦꯝꯈꯩ ꯈꯔ ꯋꯥꯠꯇꯅꯕꯅ ꯈꯔ ꯊꯥꯕ ꯀꯤꯆꯟ ꯒꯥꯔꯗꯦꯟꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯁꯤꯁꯨ ꯌꯥꯝ ꯐꯕ ꯃꯈꯜ ꯑꯃꯈꯛꯅꯤ ꯁꯨꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯁꯥꯏꯠꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯕꯥꯏ ꯃꯃꯥꯡ ꯁꯥꯏꯠꯇ ꯊꯥꯔꯤꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯃꯃꯥꯡꯒꯤ ꯁꯥꯏꯠꯇ ꯊꯥꯔꯤꯁꯤ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯂꯨ ꯈꯔ ꯊꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯃꯀꯨ ꯆꯥꯕꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯝꯐꯨꯠ ꯍꯋꯥꯏꯗꯨꯒ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟ ꯑꯋꯥꯡ ꯏꯊꯪ ꯊꯪꯕꯗ ꯇꯤꯜꯍꯧꯗꯤ ꯃꯔꯥꯡ ꯑꯁꯤꯅ ꯇꯤꯜꯍꯧ ꯃꯩꯇꯩ ꯇꯤꯜꯍꯧ ꯑꯁꯦꯡꯕ ꯑꯣꯏꯒꯗꯣꯏꯅꯦꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯔꯨ ꯀꯥꯕꯤꯗꯣ ꯍꯧꯖꯤꯛꯀꯤ ꯑꯥꯗ ꯑꯁꯣꯝ ꯊꯥꯍꯧꯔꯤꯗꯣ ꯑꯗꯨ ꯂꯦꯝꯃꯛꯄ ꯆꯥꯔꯗꯣ ꯁꯤꯅ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯁꯤꯅ ꯆꯥꯎꯕ ꯈꯤꯇꯪ ꯇꯞꯄꯦ ꯁꯤꯅ ꯊꯦꯡꯅ ꯊꯥꯕ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯈꯦꯠꯅꯈ꯭ꯔꯦꯕ ꯑꯗꯨꯅꯤ ꯁꯤꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯤꯅ ꯃꯈꯜ ꯑꯃ ꯃꯆꯨ ꯑꯩꯈꯣꯏ ꯆꯋꯥꯏꯒꯤ
machu cái chân cái gì coi từ gì ꯑꯩꯈꯣꯏ ꯃꯀꯨ ꯆꯥꯕꯤ ꯍꯥꯏꯗꯣ ô macu sa bị đuôi thôi cả ꯄꯥꯛꯂꯞ ꯇꯧꯕ ꯍꯋꯥꯏ ꯑꯃ ꯂꯩꯗꯅ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦ macu giúp là sao vậy bà càng phơi là sao lắm hào vừa rồi ꯑꯗꯨꯗꯨꯅꯦ kobi giúp thà đi có ꯀꯣꯕꯤꯁꯤ ꯑꯩꯈꯣꯏ ꯁꯨꯔꯤꯗ ꯈꯔ ꯁꯨꯝ ꯍꯥꯞꯄꯅꯤ ꯀꯣꯕꯤꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯇꯧꯕꯁꯤ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕꯁꯦ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯖꯒꯥꯁꯨ ꯂꯩꯇꯕꯅꯤꯅ kobi giúp làm phải cho nó hôi chứ nó ꯈꯔ ꯁꯨꯝ ꯋꯥꯠꯇꯅꯕ hay đi makhal mà hiện đi su rồi lỗi mà thà vậy ta rồi cái ibay gì hay đi alu gi item jing ada cái đi hangam ada cái đi jongcha ada cái phadigom tilou jing hay ta rồi có lỗi makhal su nó thà vậy ta ising gì làm nó ai su to akhoi ibay na dum jing dum ma hết phan thì cái dum su cái nó tàu vậy ta 이게 제 칼렌가 저와디 신 강버기 칼렌 장 만나면 신기가 많이 또 있으죠. ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯁꯤꯗꯒꯤ ꯑꯗꯨꯝ ꯏꯁꯤꯡꯁꯤ ꯏꯁꯇꯣꯛ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯖꯤꯟꯅꯩꯌꯦ ꯑꯗꯨꯝ 스톡도 떠오르가 좀 이신기 좀 와대. 칼렌 마담 주 타버리라 신장자. ꯑꯗꯨꯝ ꯊꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯕ ꯃꯇꯝꯁꯤ ꯈꯛꯇꯪꯗꯤ ꯇꯣꯛꯑꯦꯕꯀꯣ ꯑꯗꯨ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯊꯥꯔꯦ ꯈꯔ ꯈꯔ ꯆꯥꯛꯈꯨꯝꯒꯤ ꯁꯤꯖꯤꯟꯅꯗꯧꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗꯕ ꯇꯤꯜꯍꯧ ꯀꯩꯀꯥ ꯑꯃ ꯃꯔꯨ ꯑꯣꯏꯅ ꯐꯗꯤꯒꯣꯝꯁꯤꯃꯗꯤ ꯋꯥꯠꯇꯅ ꯑꯗꯨꯝ ꯊꯥꯔꯝꯒꯗꯕ ꯃꯥꯜꯂꯦꯕ. ꯐꯗꯤꯒꯣꯝꯁꯤ ꯑꯗꯨꯝ ꯃꯇꯦꯛ ꯀꯣ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯆꯤꯜꯍꯧꯁꯤꯡ ꯅꯨꯃꯤꯠꯀ ꯃꯌꯨꯝ ꯆꯪꯈꯤꯕꯒꯤ ꯇꯥꯏꯃꯤꯡꯒ ꯑꯣꯏꯕꯒ ꯑꯗꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯒꯤ ꯃꯆꯨ ꯃꯁꯛ ꯐꯖꯗ꯭ꯔ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯁꯤ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯇ ꯌꯣꯜꯂꯤꯗꯣ ꯐꯠꯇꯦ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯄꯨꯊꯣꯛꯆꯔꯒ ꯍꯥꯔ ꯌꯥꯎꯗꯕꯤꯗ ꯊꯥꯔꯒ ꯆꯥꯕꯒꯤ ꯚꯦꯖꯤꯇꯦꯕꯜꯒꯤ ꯃꯍꯥꯎ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯆꯥꯕꯗꯨꯗꯤ ꯁ꯭ꯇꯤꯜ ꯉꯁꯤꯗꯤ ꯁꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯕ ꯉꯁꯤ ꯏꯕꯥꯏꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯔꯤꯡꯕꯟ ꯃꯊꯛꯁꯤꯗ ꯇꯧꯔꯒ ꯂꯩꯔꯝꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄꯁꯨ ꯐꯥꯎꯋꯦ ꯑꯗꯨꯒ ꯃꯥ ꯃꯁꯥꯒꯤꯗꯨ ꯆꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯁꯨ ꯑꯗꯨꯝ ꯆꯥꯅꯕ ꯏꯕꯥꯏ ꯉꯁꯥꯏ ꯄꯤꯅ ꯍꯥꯏꯕꯅꯦꯕ ꯏꯕꯥꯏꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯟꯇ꯭ꯔꯨꯛꯅꯤ ꯃꯇꯥꯏꯗ ꯃꯆꯥ ꯐꯗꯤꯒꯣꯝ ꯑꯗꯨꯃꯥꯏꯅ ꯍꯧꯋꯤ ꯁꯤꯁꯦ ꯆꯥꯟꯇ꯭ꯔꯨꯛꯁꯤꯁꯨ ꯃꯍꯥꯎ ꯌꯥꯝ ꯂꯩꯕ ꯄꯣꯟꯒ ꯁꯤ ꯅꯤꯡꯊꯝꯊꯥꯗꯁꯨ ꯌꯥꯝ ꯆꯥꯅꯕ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯃꯁꯨ ꯆꯥꯕꯒꯤꯀꯣ ꯑꯁ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯀ ꯃꯆꯨꯒ ꯍꯥꯏꯕ ꯆꯪꯈꯤꯕꯒꯤ ꯇꯥꯏꯃꯤꯡꯒꯤ ꯋꯦꯗꯔꯁꯦ ꯉꯥꯏꯖꯕꯅꯤ ꯉꯁꯥꯏꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯌꯦꯡꯍꯟꯅꯤꯡꯃꯟꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯕꯁꯦ ꯌꯥꯝ ꯃꯔꯨ ꯌꯥꯝ ꯑꯣꯏꯌꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯝ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯕꯥꯏ ꯑꯗꯨꯝ ꯊꯥꯕ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠ ꯉꯥꯛꯇꯅꯤꯀꯣ ꯃꯇꯦꯛ ꯍꯥꯡꯕ ꯂꯩꯕꯁꯦꯀꯣ ꯑꯗꯨꯝ ꯊꯥꯖꯤꯟꯕꯗ ꯑꯗꯨꯝ ꯀꯥꯟꯅꯩ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯁꯪꯒꯝ ꯄꯔꯤ ꯀꯩ ꯑꯆꯧ ꯇꯧꯅꯩꯁꯦ सिमल नतग सुमान मते खितंग हांगबद अदुम थाजनबद अदुम लोइना अदुम खर खरदि अदुम लोइ कानाबो फंगी इबाय नों कैका सुरको टाइमिंग इसिंग इचांग थोलादि सिरि ngaगी फार्म ओइबनिना कमा कमाना तोय मफम जिदि हपा कैका लम खनबा अदुम खर पाथाबो जगा ददि खले अदु जिमकि दि सय जगा सिदि पाद्रे हादि चावबो इसिंग से अदुम पलि से थुंगदौबो फिट खाइ को फिट खाइ सय चांग वाटलेबा याम चावबो इसिंग से अदु असम मक्ताई कोई सोम जेंगोन ग लेबा सोम सिदि थुमे अदु हफा खारे खोइना फुम नुं सिंजलगा इसे nga सिंग दु थोखदना बा दुम होनारे अदु इबा सिजे nga जे प्रॉफिट का माय तो इबा हादि nga जे दु फार्म तो कोदा ngasi बोदा दु मांग जावबा दु तो तोंग जाव का माय तो इबा तोंग बसी याम हेना तोंग आइ युम मया सो ओइबनिना को आइना चाथोकपनिना सिदा कनो तोंग माय याम माइपुना कनो तोबो ngamdre अदु सुमना मयाम गे बिट त को आइ थबक सि माना नो फादोक सांगदा सुम कई हाइतारे हांगदनबगी तौरे याम हेना तोंगबगी दि लैत्रे सुम मयाम तौनेना सुम इसाना पुथोकचरगा चाबगी नुवाइजबदुनी अदगिदि nga सावरकपगी जेंगबगी नुवाइबदुनी बाने माने हाइदि सिमंग हेता त लाख तोंने हाबगी वा नते हाइदि आइगिदि अदु नते सुम मयाम गे बिट हाइतारे ने मतम हांगदना हक्सांग एक्सरसाइज ओइनको सुम तौनबगी अदु बे nga ga je sum hade drop hoga sokla kanaga अखोई मपानगा चाखलकबगी नुवाइ कमाय तोइ अदुदि याम थि नुवाइग्रा जानिदा हाइफतन नुवाइ हमदा हाइबि लैदना कोइगी सुम ना चौखलकबगी इबानदि मखाइ बिबा लुपा बिबा थादाग्रे अदुगा था खरै मतुंगा लुपा अहुमगा पिबा लुपा 2 गुम पिरकबगी साइज लाखबगी कमायना तौबिगे इबादि सुम
ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯗꯅ ꯈꯔ ꯁꯨꯝ ꯍꯣꯠꯅꯖꯕꯒꯤ ꯀꯥꯟꯅꯖꯕꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯏꯗꯨ खितंग प्रॉफिट तो मोई ग्रोथ तो लई रहे बदु अदुगिदी याम छि नुंगाइ सम येंग खोटपदि को यो मया ओइबनिना अदे अंगांग इमा होइनसु मतम लेंजबसि सिदे सिदे ओइ लेरे हजि nga ji pi mina ji hingon mana masing sida mo oi lere hajina adu matam nga gumba saukpagi na nga gidu da mo oi le matam lembam je jeng bo khot pu ju nuai haibi bani ibai na hai je yam na ju phajei mafam je nambol kongkham makha laikai oi gaduni jaga je matam matung na hai tare hujik dum pat ki jaga jing je loimakti jik chum pixel lay haidi ringban na chingda anam man tong na gi bai tare mamang ju jam chong lay ri ko chinau jing adai bai sigi mafam je pacha rainy season matam di thanging ngakani ko taw gudu ja thangjing ayambana sa sa yadaba khoi nga yok yadaba singsidi thangjing adugumba adum loi tawnare thangjing jina ju family do apu ju jongnari bani yauri haidi macha musu lai lai su taman do kolon da sum ju ma ma to wa ta mi na si khunja ji na lok sangam ka ka gi sang ga thangjing ji thang do ma sangam si khoigi ayambana masa masa gi loi tawne sangam mama marak ama adedi mingon lagi sanjaga hagana khoi pari gumba ko adumaina tawne adu hajite ya masa masa na loi tawnare da hadi lamju sum piksalak punina ko ko saidi yam hena kanu toba lamsu yam leina da ba oi punina ko samasa gi kana jana bodo loi tawna jare aduni ibana ju pawdam bi bo poche haidi lamdi sum piksalak pa akoi legam ni leisalak ta bai ta me am je dum chana wa pothokti yam leirak ta ba mithokti yam jam jalak pa sina akoi chilau thiroji thabuk kudumakta koi thabuk su mathau yam tai thabuk adum su bajina ye baje akoi gi thogdang ne nei sona piram ma bane aduna thabuk sumin na ji nuai min na ji chilau jing no mu thagaru phongdok jari